Meeyam ki Apamba Matung ina Leingak Thabak Paikhatlaktrabadi KHUNNAI ASIDA SHINGNARAKLIBA KHUDINGMAK Chap Chana Thengnaragani HAINA Chief Minister N BIREN COCOMI ki AROIBA WAPHAM THAMLAMLE HAINA Loop ASIGI CONVENOR JEETENDRA NINGOMBA PHONGDORAKLI Hauzik lamdam asida oirakliba tangdu leitadabagi fibam amade lamdam asida nongma kangdan mishimina thorakliba asigi matangda Chief Minister na kari karam khongthang paikhali amade Chief Minister ki chap chaba firep karino haibado hangnaba COCOMI ki convener Jeetendra Ningombana luchingba loop asigi makok thongba thomi nipana saba team amanga se Chief Minister N BIREN go nakhe Unaba aduda hauzik lamdam asida oiriba fibam asigi matangda COCOMI ki maikidigi pendaba Leingak da paikat haningba amadi COCOMI ki AROIBA WAPHAM Chief Minister da thamlam ki haide Chief Minister ga unaruba matung paumishinga unaba amada COCOMI ki convener Jeetendra Ningombana hai Chief Minister ga ngasi unaba aduda COCOMI ki maikaidagi tongan WAPHAM thamlambaga loinana Chief Minister ki chap chaba firep khangan biu haina thamke Hauzik lamdam asida thokliba irang asida India Leingak na loriba thodang ase peningai oide India Leingak ki policy ase thamoi kainingai ne Center ki thawong asida state Leingak na tumina leidiba asi karigino Leingak ki mathau ding micham Meeyam ngak senba amadi kanbane micham Meeyam da onsinduna hatpa tuppa chatharakliba asida Leingak na kari tawduna leidibage haina Chief Minister da wakat khe Loinana oiriba fibam asida Manipur Leingak na chap chaba firep ama lawgadabane Manipur Meeyam ki apambagi matung ina nongmanini asigi manungda chanaba thabak paikhatkadabane Karigumba Leingak na nongmanini asigi manungda Meeyam ki apambagi matung ina thabak paikhatlaktragadi COCOMI na Meeyam ga loinana KHUNNAI ASIDA SHINGNARAKLIBA KHUDINGMAK Chap Chana Thengnaragani sem saduna leide haina Chief Minister da AROIBA WAPHAM thamlamke Chief Minister na su COCOMI na thamliba WAPHAM sing ado athuba matamda thabak paikhatlagani haina phongdorake adumoinamak Chief Minister na kari khongthang lokhatlakpage haibadude yengkiba tare Karigumba Chief Minister na Meeyam ki apambagi matung ina thabak paikhatlaktrabade numit kharani ki manungda Meeyam ga loinana KHUNNAI ASIDA SHINGNARAKLIBA sing hanba leitara thengnagani haina mahna makha take Hojik leiba akhoi ki Manipur ki Leingak se Manipur ki Leingak si chap chap state nam lobio se COCOMI ki makai da thamire me ado lobu da bai state kari no haida ai imalai bang nusi Manipur kan gi haiba potu nate akhoi ne pame se ai imalai bang nusi Manipur ki damak da Manipur ki Meeyam ga thabak to mina gani aduga karigum yadra gadi indagra bang mayok ta law da bani haiba potu akhoi thamjara me karigum thajabo se mangalaba si munde akhoi ne taw kudu ji yengbiro haiba akhoi last warning bir me kuladipo ro aduga DGP ro onemul CM ro atu modam nini hunisi ki manungda Manipur Meeyam na pa ma thabak ki visual oiba Simudi tawri he simudi tawri hai potu India government ke mayok to law kuda bani aduna karigum pilaktraba leiba Manipur Meeyam go loinana hek numinini huni na ta haire numit kharin sig manungda atu bu wari bom lawruk ta gari akhoina tawrak potu Manipur Leingak na nasani ya ja law kuda bani hai posi ai Meeyam da thamjagi